Anova video update amada amukka hanna taram lawjari. NATO ki member amasu oidiba Turkey hairiba country siga US ka leiriba mari amasung Turkey ga NATO gi leiriba relation hojik nauna lakliba issue sing asigi matangda mu yingminasi. Matam kharagi mamangda Russia na Ukraine invade tawkraba matungda Finland su NATO ki member ama oijanabagi damakta apply tawrokpa matamda Turkey ki maikaidagi oppose tawbadagi hairiba process adu makha chathaba yakidaba NATO gi oinadi maduda yauriba member khudingmakki ayaba lauraba matungda khaktamak atopa anova country amana member oibasi yagadawribani masina maram oiduna Turkey amasung US ki marakta yamna muknaba masigumba kaya ama thoki masidagi miyoi kaya amana Turkey hairiba country asi hojik leiriba kenaba sing asina maram oiduna lakadawriba matam asida NATO dagi lep tawkigadra natragana US ki maikai amasung leiriba country singi maikai digi Turkey asi NATO dagi loktokigadra haiba wahang kaya ama hangnaki hairiba wahang asida oina ngasigi video asi yengminasi Turkey amasung US hairiba country sigi manakta leiriba difference amasung conflict singi haiba taragadi Turkey hairiba country asi NATO gi member oiduna US amasung mahaki ally odiba country sing asigi protection gi makhada leiribani matam asimaktada Turkey hairiba country sina masagi country asi protect tawjanabani haiduna amuk Russia dagi S-400 missile defense system asi leiribani Turkey hairiba country asi US amasung NATO gi member oiriba atopa European country sing asiga yengnaruba matamda yamna tongan taba religion da bu oigera atopa hiram amada oigera yamna manadaba country ama oiribani masina maram oiduna Turkey amasung leiriba western country sing asiga gi marakta ngahak litena conflict togli hojik ki khudam oina haiba taragadi Kurdish miyoi singna hojik Asia gi Middle Asia gi mafam kaya amada makogi anauba laiba ama phangjanabagi damakta hauriba revolution asida Western country kaya amana support auribani aduga hairiba miyoi kanglup asina taliba lam adu Turkey gi saruksu yauribani hairiba maram asimaknasuni Finland na NATO yauzage haina apply tawrokpa matamda Turkey na yagidaba adusu khenaba kaya sing asina maram oiduna Turkey hairiba country asi NATO bu lep tawgudra madugi chance ti aduki matik yamna nemi masigi khwaidagi sauba maram asi Turkey gi control da leiriba Strait of Bosphorus amasung Dardanelles anisina oigani NATO hairiba organization asigi main oiba makogi objective asi USSR hojikina Russia asibu toisinduna thamba asini Russia gi maikei dagi western thangba saruk asida makoina leiriba samutra sing asi access tawge haiba taragadi Black Sea gi khutang dagi laklaba matungda Turkey gi leiriba Bosphorus amasung Dardanelles hairiba Strait anisi fauraba matungda chatkadawribani Turkey na NATO gi member ama oibana hairiba lambi asibu US na control tawduna Russia bu hairiba lambi sing asida block tawduna thamba ngamlibani ikui kudringaida Turkey gi maikei dagi India gi suyauna atopa hi kaya ama mafam asida thingzinduna thamkriba aduni karigumba Turkey na NATO lep tawkiba taragadi hairiba lambi asida US gi leiriba control asi mapung fana mangkiduna Russia gi access asi irailai na fangkigadawribani maram asina US gi maikei dagi kenaba fana leiragasu conflict fana yamna thoklagasu Turkey hairiba country asi NATO dagi sutok thohan ningoi masigi mahutta pressure pibani khangde natragana atopa lambi kaya ama sizinaduna Turkey na yadriba sibu yahanabagi damakta oina suksoi soidana honagani video sigi oina di mata asida losinjarage anoba video amnet amada amukka hanna thingnarasi